ngasi yum sagai sa numit tang nipan hai riba numit asi maktada Lilong United Club na mapungay na sindalang jaduna hau kibat ang tara dagi mafam khangdana mangkraba India Sarkar amadi Manipur gi Social Welfare Department na mioi ba amagi mentally disorder oiraba amadi mayam ga mimana daba marol ju thok daba mioi amabu mafam marang khangdana dumaina mangkraba matungda Arambai Tengol gi 27 unit ki kangbu singna mi hathi na hatok biduna turen khongbal amada phumjinduna thamlambagi mayokta aseng basum malanglang jin phangnabagi damak Lilong United Club na sinjalang jiduna ngasi haunaruba naidana Lilong kalai khongdagi Lilong bazar fauba peaceful relay asi chachabani hairiba peaceful relay asida tongan tongan ba kangbu kaya amanasu civil society organization kaya amanasu ekoida support pibiba amadi lairiba Lilong police natragana media ki fraternity myam singsu ekoida support pibi kidama hainga leitana Lilong United Club ki sahitagi thagatba phongdok sari amadi hairiba asigum laba mihatsagana hatok pikraba MD Abdul Kadir Jesam Abdul Kadir Elias achauba hairiba mioi asi gi imung manung na hojik oiriba fibam asi yengbira kanda laibak mayam pumnamakna community gi khetnaba leitana khuding maksi support piminna basangi aseng ba chumba sigi langlalan jin phangnaba justice phangnaba gi damak ekoi khuding mo hona basangi habduni Lilong United Club ki side gi ju thamjariba amadi Arambai Tengol na thengkhang naina mafam kaya amada mioi bagi minung si leitana ransom tanba fa punduna phu saiduna warakpa lo makutta paibagi ekoi gi mawongda thabak tauba hariba mayam sing asi ekoi sum Manipur gi praja amoina kayam kuina yengduna laikidawibano masigi ji khudak tagi lepiyo sengna appeal tawjari Lilong United Club ki side gi khudak tagi lepiyo karigumba lepi daba taragadi ekoi masel gi marakta tungda yamna ningamna daba amadi ekoi masel gi marakta yamna adugum laba ekoi gi manglam chatta natragana tungda lakadawba singda yamna problem oy poram oirakani masigi su Arambai Tengol gi kangbu singda amadi laibiriba Manipur gi praja pumna makta Lilong United Club ki side gi appeal tawjari amadi makha taba Jesam Abdul Kadir Elias achauba misi asiga mari lainana sem kiba JC gi maikai dagi lauklak pathabuk thoram sing Lilong United Club na matam supagi oina support tawjanabagi damak sem saduna leijare habasi laibak miyam da khanganjari amadi ngasigi relay asida lakpiriba aikhoida cooperation pibiriba mayam sing aikhoigi Lilong United Club ki side gi hairangai leitana thagatsari haijariba aigi ming Aziz Lamin amadi Lilong United Club asigi ko convener oina thaupu jabani atope JC na matam matam gi loklak singa Lilong United Club na chapchana hairibadigi makoi gi support pina bagi damak sem saduna amadi Manipur santi hanjin hanna bagi damak laibang mayam pumbana yamna wana honari bagi chainung asida lo khuta pairaga toning toning batauba amadi mifa mipun mihan mipun amadi ransom tan basigi thabakse aikoi gi iraksing dagi ngasi lobun mi rasidagi makha tana tawbirakna ba mari lainabo authority singa amadi tawbiriba khwai punna makki mafam da su Lilong United Club ki maikai dagi hanna appeal tawjari aikoi Manipur santi laihansi santi lairaba matamda khaktang tangdu laitana lairaba matamda khaktang aikoi gi development laigani aikoi gi growth laigani aduna lairibai chainau sing laik tampham khangdre mahiroi sing tungda kari warakadagi haibagi makoi mayam sing de apprehension achauba leirabani labang masa saduna aikoi khuding magyan tamina se haibase Lilong United Club ki maikai dagi hanna mayam da appeal tawjari JC na lawrap khongjang sing da LUC na support tawgani haibagi potu leirabani na JC na phai haibna khallaga lawrap sing da adumak aikoi support tawgani ngasi protest asi aikoi na thokriba thodok asi ga mari leina yamna nungai tabadagi haunaruba laidana Lilong United Club na aikoi gi sinjalang ga badagi mayam pun support tawminaduna ngasi protest asi chachahibani